Admission open, admission open. Handakta nauna hangdokchaba school. Spectrum Excellence Academy-Heirok Part 2 Bazar. Chaliba chahi English singani kunga mga amadi kunga taruki oina. Pre-nursery dagina class 7 phawbagi admission hangdokchari. Session hawbagi matamna. Chaliba chahi English singani kunga mga gi January gi tang mapan yai faraba sagol chel numitagi hawjaragani. Spectrum Excellence Academy gi khwaidagi khudongchaba singdi. Activity based learning da focus tawjagani. Classroom khudimak audio visual aids sing sijanagani. Fazana experience leiraba amadi naha oiriba oja singna takpi tambigani. Angang singbu thaksi kasi naiba amadi daita leiba misak amo ohenaba takpi tambigani. Hena sotharaba amasung hena haithoi singthoiba angang singi tongan ba care lawjagani. Angang singbu hena haithoi singthoina nabagidama field trips amadi projects work kaya matam-matamgi oina paikhatjagani. Competitive exam sing mai pak nabagidamak angang singbulam jingbigani. Masiga loinana anauba chahi asigi oina Spectrum Excellence Academy-Heirok Part 2 Bazar na pijariba offer sing adudi. Saliba chahi asigi December tha asigi manung phawda admission tawba mahiroi singi oina half admission fee oijagani. Machin manau ani ming chanbirabadi ani suba angang adudi admission fee tangkhai oijagani amasung machin manau ahum ming chanbiragadi ahum suba angang adugi admission fee lawjaroi. Relief camp talaiba angang singi oina di admission fee free oijagani. Kana leijadraba angang singi oina di admission amasung monthly fee lawjaroi. Class khudingmaki ahanba ming chanbiba angang singi oina special package pijagani. Class khudimake topper oibirakpa angang singi oina matam-matamga chunaba scholarship pijagani. Maram aduna ngasi lengbirakduna adom gi isa singbu Spectrum Excellence Academy-Heirok Part 2 Bazar da ming chanchinbiu. Akopa marol gidama call tobiu 9089 392193 amadi 9077 204 378